Haukiba kumja English ngani kunmarida Thobal District Police na District asigi Law and Order ningtina ngak sen bagaloina na tongan ba lal holup ki Meeoi humfugamari kusu Khutlaiga galoina na Fagatpa Ngamkhi Hairi District asigi tongan ba police station singdagi register tawkiba case chamri ga marfutara tarukki warushin purakpa Ngamkhi bagaloina na huran kiba amadi lakhiba gari kaya ama Fagatpa Ngamkhi Hairi Thobal District Police ki SP office ki fangba Mamang Chahigi Achievement Report ki matung ina District Police na haukiba Chahigi January thadagi December tha loiba faubada aina tingkraba lalholup taramarige punna Meeoi humfumari Fagatpa Ngamkhi District Police na Fagat kraba lalhoba singadudi United People's Party of Kangleipak UPPK gi cadre ahum Kangleipak Communist Party Taibangan bagi cadre taruk KCP Noyon gi cadre ama KCP Nongtran Khombagi cadre manga KCP PWG gi cadre mapan KCP PWG Lamyan Bakhuman gi cadre ahum KCP City Maithe gi cadre manga UNLF Ningol Macha gi cadre ani Pambaina Luchingba UNLF ki cadre tarani thoi Kanglei Yawol Kanbalup KYKL gi cadre ahum KYKL faction ki Cadre Ani Pripak Pro gi Cadre Taruk United Revolutionary Front RURF ki Cadre Ama Amasung Pripak ki Cadre Taruk nei District Police na chahiya sida tongan ba makhal gi nongmai maseng punna chamaga humfu taruk magazine chamaga kunmathoi cartridge chaniga taruk cell chamaga yankhai taruk explosive chaniga nifumapan amasung nongmai lisingamaga Chama Yankai Nipan Fagatpa Ngamkhi Hairi. Masigi Manungda pistol ahum 9mm pistol Nifugataruk 7.65mm pistol ama .32 ge pistol taranithoi M20 pistol ama revolver ani 303 rifle mari 9mm SMG carbine kulgahumdoi Ammo carbine ama 7.62 SLR rifle mari Ensas rifle ani AK-47 rifle ahum AK-56 rifle ahum AK rifle ani SBBL DBBL kungataret yauri Jayasida District Police na Meeoi mari rescue tawba ngamkhi hairi aduga gari huranba Meeoi nipan Fagatpa Ngamkhi tongan ba vehicle Kungataret recover tawba ngamkhi amaromda haukiba chahigi April thada pangthukiba taranipan suba Lok Sabha mikhal mamangda District Police na chathakiba drive da U-liter listing ahum chatruk marfu manga yungang bottle humfutara taruk Meeoi chamaga kuntra taruk sel oina lupa lakun mathoi Fagatpa Ngamkhi masidanatana district asida pamdaba thodok amata yaudana Lok Sabha mikhal pangthoknanaba honabada achoba thodang lokhi chayasida District Police na case chahumga marfutaret register tawki aduga case chamriga marfutara taruk dispose tawki case humfumapan na charge sheet lokhi case Chamriga kuntaret final report tawki aduga nupi angangi mayokta chathaba crime ga mari leinaba case kunithoi register tawki case kuntra taret na dispose tawba ngamkhi District Police amadi Central Security Force singna akanba section thorang lokhatuna district asida makhatana santi raksa gi fibam hena fagatna na bahotnabada achoba thodang lauri hairi